ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯏꯒꯤ ꯂꯃꯟ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯇꯥꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯝꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯂꯩꯃ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ, ꯃꯤ ꯀꯌꯥꯁꯨ ꯄꯨꯟꯒꯟꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯂꯝꯂꯩꯃ, ꯏꯃꯥꯒ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯔꯨꯁꯤ ꯂꯥꯎꯋꯣ, ꯏꯃꯥ ꯏꯊꯟꯇ ꯆꯠꯄꯗꯣ ꯀꯤꯌꯦ." "ꯏꯃꯥ ꯀꯤꯒꯅꯨ, ꯑꯩ ꯁꯪꯒꯦ, ꯏꯃꯥꯅ ꯐꯤ ꯁꯨꯕꯗꯣ." "ꯏꯆꯥ ꯌꯥꯎꯔꯗꯤ ꯏꯃꯥ ꯀꯤꯔꯣꯏꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯄꯥꯅ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯗꯣꯛꯍꯧꯒꯦ, ꯑꯗꯨꯒ ꯏꯃꯥ ꯑꯃꯨꯛ ꯆꯥꯛ ꯃꯩ ꯊꯥꯒꯠꯀꯦ." "ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯐꯤ ꯈꯔ ꯄꯥꯏꯔꯛꯀꯦ ꯏꯃꯥ." "ꯁꯦ ꯌꯥꯝꯗꯕꯁꯦ ꯏꯆꯥꯅ ꯄꯥꯏꯔꯣ, ꯅꯕꯨꯡꯗꯨꯗꯤ ꯍꯜꯂꯛꯑꯝꯈꯤꯔꯣꯏꯅꯦ." "ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ, ꯃꯥꯗꯤ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕꯅꯤ." "ꯍꯣꯔꯦꯟ ꯅꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯐꯨꯕꯤꯔꯅꯤ꯫ ꯐꯤꯁꯤꯡꯁꯦ ꯏꯃꯥ ꯈꯔ ꯊꯨꯅ ꯁꯨꯗꯣꯛꯀꯦ, ꯑꯗꯨꯒ ꯅꯕꯨꯡꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ." "ꯏꯃꯥ." "ꯍꯥꯎ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ?" "ꯏꯃꯥ ꯅꯪꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ." "ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯏꯃꯥ ꯋꯥꯗꯤꯌꯦ." "ꯏꯃꯥ ꯋꯥꯔꯝꯒꯅꯤ." "ꯏꯃꯥ ꯋꯥꯗꯤꯌꯦ, ꯏꯃꯥꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯋꯥꯗꯣꯏꯅꯣ? ꯅꯄꯥꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯆꯥꯛꯉꯟ ꯆꯥꯔꯒ ꯊꯕꯛ ꯆꯠꯈꯤꯕꯗꯨꯅ ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯗ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯤ꯫ ꯅꯄꯥꯅ ꯊꯕꯛ ꯍꯦꯛ ꯆꯠꯇꯕꯗ ꯑꯩꯈꯣꯏꯁꯦ ꯆꯔꯥ ꯍꯦꯟꯗꯣꯏꯅꯤ." "ꯄꯥꯄꯁꯨ ꯋꯥꯔꯝꯒꯅꯤ, ꯏꯃꯥꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ꯫ ꯏꯃꯥꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯅꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯁꯨꯃꯥꯡ ꯁꯤꯠꯂꯤꯅꯤ, ꯇꯩꯔꯤꯅꯤ, ꯂꯣꯏꯔꯒ ꯄꯥꯄꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯏꯁꯤꯡ ꯑꯃꯨꯛ ꯂꯨꯝꯅꯤ, ꯏꯔꯨꯖꯅꯤ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅꯤ, ꯂꯣꯏꯔꯒ ꯋꯥꯏ ꯑꯃꯨꯛ ꯇꯩ, ꯀꯣꯟ ꯑꯃꯨꯛ ꯐꯦꯡꯉꯤ, ꯐꯤꯔꯣꯜ ꯑꯃꯨꯛ ꯁꯨꯅꯤ, ꯏꯁꯤꯡꯁꯨ ꯑꯃꯨꯛ ꯍꯣꯟꯅꯤ, ꯄꯥꯄ ꯍꯜꯂꯛꯄꯒ ꯏꯔꯨꯖꯅꯕ ꯑꯃꯨꯛ ꯏꯁꯤꯡ ꯂꯨꯝꯅꯤ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅꯤ. ꯏꯃꯥꯅ ꯍꯣꯔꯦꯟ ꯊꯕꯛ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯇꯨꯝꯃꯝꯃꯅꯤ. ꯏꯃꯥꯗꯤ ꯊꯦꯡꯅꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤ." "ꯏꯆꯥꯁꯨ ꯃꯃꯥ ꯑꯩ ꯁꯦꯟꯅꯕꯗ ꯃꯌꯥꯝ ꯑꯃ ꯋꯥꯔꯤꯗꯨꯗꯤ." "ꯑꯩꯗꯤ ꯋꯥꯗꯤꯌꯦ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯃꯥꯅ ꯁꯨꯒꯗꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ. ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯒ ꯂꯩꯍꯟꯗꯣꯏꯅꯤ." "ꯏꯆꯥꯇꯅꯤ, ꯃꯃꯥ ꯅꯨꯡꯁꯤꯕꯁꯨ, ꯃꯃꯥ ꯅꯤꯡꯕꯁꯨ. ꯑꯗꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯨꯝꯗ ꯑꯃꯨꯛ ꯀꯥꯔꯁꯤ. ꯏꯃꯥꯅ ꯁꯨꯔꯤꯕ ꯐꯤꯁꯤꯡꯁꯤ ꯀꯪꯕ ꯅꯪꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ." "ꯑꯩꯁꯨ ꯈꯔ ꯄꯨꯔꯛꯀꯦ ꯏꯃꯥ." "ꯏꯃꯥ ꯄꯨꯔꯛꯂꯒꯦ, ꯏꯆꯥ ꯋꯥꯔꯅꯤ." "ꯏꯃꯥꯁꯨ ꯋꯥꯔꯤꯗꯨꯗꯤ ꯄꯤꯔꯛꯑꯣ, ꯑꯩꯁꯨ ꯄꯨꯔꯛꯀꯦꯕ." ꯁꯤ ꯄꯥꯏꯔꯛꯎꯁꯤ." "ꯏꯃꯥ, ꯑꯩ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯩꯁꯥꯕꯤ ꯐꯥꯗꯧꯕ?" "ꯏꯆꯥꯕꯨ ꯂꯩꯁꯥꯕꯤ ꯐꯥꯅꯤꯡꯂꯕ꯭ꯔꯅꯦ?" "ꯑꯩꯅ ꯂꯩꯁꯥꯕꯤ ꯐꯥꯔꯗꯤ ꯏꯃꯥꯒꯤ ꯃꯍꯨꯠ ꯑꯩꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤ, ꯍꯌꯦꯡ ꯏꯃꯥꯅ ꯍꯟꯅꯨꯔꯕ ꯐꯥꯎꯕ." "ꯍꯣꯏ." ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯂꯝꯂꯩꯃꯒ ꯃꯃꯥꯒꯗꯨ ꯃꯆꯥꯅꯨꯄꯥ ꯀꯧꯕ ꯆꯠꯂꯝꯃꯤ꯫ "ꯂꯧꯕꯨꯛꯇ ꯃꯤ ꯃꯌꯥꯝ ꯑꯃꯨꯛꯁꯤꯟꯅꯔꯤꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯑꯥꯗ ꯃꯤ ꯃꯌꯥꯝ ꯑꯃꯨꯛꯁꯤꯟꯅꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ?" "ꯑꯗꯨꯕꯨꯔꯣ, ꯃꯤ ꯈꯠꯅꯩꯕ, ꯃꯀꯣꯛ ꯀꯥꯏꯔꯤꯕ." "ꯍꯩꯃꯥ, ꯀꯅꯥ ꯈꯠꯅꯩꯕ? ꯀꯅꯥꯅꯣ ꯃꯀꯣꯛ ꯀꯥꯏꯔꯤꯁꯤꯅ?" "ꯃꯧ ꯑꯃꯅ." "ꯑꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯀꯣꯛ ꯊꯨꯒꯥꯏꯕꯤꯍꯧꯔꯕꯅꯤ. ꯏꯅ ꯂꯧꯕꯨꯛꯇꯣ ꯄꯨꯡꯉꯥꯡꯈꯩ ꯈꯨꯔꯨ ꯌꯧꯍꯧꯔꯕꯅꯤ." ꯂꯝꯂꯩꯃꯅ "ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯣꯛꯏꯁꯤꯅ? ꯏꯃꯥꯒꯤ ꯂꯝꯂꯩꯃ, ꯈꯔ ꯀꯟꯅ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ." "ꯑꯉꯥꯡꯁꯤꯡꯅ ꯑꯃꯨꯁꯦ ꯁꯤꯗꯧꯕ ꯃꯥꯜꯂꯤꯕꯣ, ꯃꯥꯏ ꯃꯀꯣꯛꯇ 3 ꯊꯣꯛꯅ ꯀꯥꯏꯔꯤ." ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, "ꯑꯩꯁꯨ ꯎꯖꯕꯗꯣ, ꯑꯃꯨꯒꯤ ꯃꯀꯣꯛꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯣꯔꯥ ꯐꯣꯠꯅꯕ, ꯑꯗꯨꯅ ꯐꯣꯠꯇꯗꯤ ꯌꯥꯔꯔꯣꯏꯕꯣ." ꯑꯉꯥꯡ ꯑꯇꯩꯗꯨꯅ, "ꯃꯃꯥ ꯂꯥꯛꯑꯦꯍꯦ." ꯑꯃꯨꯅ, "ꯏꯌꯥ, ꯀꯣꯛ ꯀꯥꯏꯔꯦ, ꯏꯃꯥ, ꯑꯩ ꯁꯤꯔꯅꯤ, ꯏꯃꯥ." ꯑꯃꯨꯒꯤ ꯃꯃꯥꯅ, "ꯌꯥꯔꯦ ꯅꯪꯁꯨ, ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯦ. ꯁꯥꯟꯅꯕꯗ ꯁꯣꯛꯄꯁꯤꯕꯨ ꯍꯦꯛꯇ ꯃꯀꯣꯛ ꯊꯨꯒꯥꯏꯔꯦꯅ ꯌꯥ ꯍꯦꯛꯇ ꯂꯥꯎꯏ." ꯑꯉꯧꯒꯤ ꯃꯃꯥꯁꯦ ꯀꯌꯥꯗ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯅꯣ ꯌꯦꯡꯉꯨꯅꯦ. ꯁꯣꯏꯗꯅ ꯑꯉꯧꯁꯦ ꯐꯨꯕꯤꯔꯅꯤꯃꯤ. "ꯕꯦꯝꯃꯥ,
Nacha lande. Amuk fubiganuko. Iche, angang do kayam thina soke. Bungo, namu fazana sanamina biyadra haibani. Amugi mamana. Sokte. Moi masen sanabada tu boira male. Nangi na sanu panane tauba nate. Yumnamgi mautunadi aigi sana isige ngangi makokto tugaire. Idam tuena tamlamli bani aingonda. Madugi sinthi bidubo. Malem sida mamu masinthi ba. Oida bangang munupise leiramoy. Mana haibawane amata thajaruno. Iche, aidi pakhatpana muktoiba loirabani. Amuna, ima hojiki maudo kiko yarisu yamubane madi. Hey, yari nangsu lao yum chasi. Nangsu na sase fubiganuko mana nate. Hoi se lao ibungo napa lakpa matam oire. Mama masadu yumda halakpada mapadu makok paiduna mangolda phamlaga leirami. Lamlei mana ima paba le. Amuk nganglakpa tare tumina layuko. Nabani tumi layo napasi hadaki mathai yam sari bani. Moi mapabu kayam kuirage yumda halakpa. Ngayak oire noibu karai chatnaruge. Yumda kanamta leiramjibasibo. Isi tomi hoida phani amta hanglubani. Adu moi mapabu kaidawragi kokpaidu leiramjibasibo. Nupi ai hayengdagidi thabak sufam nongpham amuk leiroidawrini. Kaidugadabano khanbada wakhalse tho'u yatre. Tho'aba malakjarasini da imai bema ado imungde janglaga kari no khanarusi moi mapa ibunga nachanupi noyani sune khongkot hamdoknaba imai singlumage ko hoima laoichan imungde jangasi aina thabak sudradi angang singse kamai tawni chara mu helan dawribani tawsi isani sibo ai hayengdagi khurajaw hoida thabak subado amuk chalage moi mapa chatpa yaroi madugi ahaldo maram chachumba ahal natene adudi imabuk nusi hoido ina chatlora moigi mamau nupi gi angang singdo senabinaba nupi mapami haidana thiramena hai nangna thabak chalaga aina yumsida kari tawraga layu haibana nupi isa ani sibu senarga layu hairibro aibo adudi kaidausi haibano moi mapana thabak chatri phawbudi ai imabuk nusigida angang senabado adu hoina chatlage ko nongan baga mamadu migi mayumda angang senaba chatpa haurami mapasu numit kharani ngauchatnaramlaga aphang thabak suba amuk haraklami nongmadi kadaida leigede nupi nangbo launi he ngasidi pau nungaiba matamgine kari nungaiba pauno moi mapa aigisu nungaiba pau amta tamgi ngasidi nangina kari karamba nungaiba paunune aduga isa tombidi ude madi karaida lege mabunga lei moi mapa ado moi mapa gi nungaiba pau harido kari pauno amukta hairo ai taningmana loire aduburo aikhoi hojikti chara helaroine aikhoi gisu phau hapadabani ni mama isani su moi anina pamjaba mahi masingdo tamhalladabani ne aima asenguro moi mapa adudi aigi pau nungai basiga manare ne tawrisige karamna manariba nupi imabuk nungsina magi masusingdo senabagi aigi phawpoma tarapi ni hayi asengbra ne nupi asengmane moi mapa ado moi mapa gina kadaidagi phawno kayam yambano yamiba phawbot kunni ne aina thabak suriba yumbudo handak marak yam kana naba panji kaya amaiba maibi kayana layengmada phatadana sibagi matam phawba tharabani aduda aina laibuk amutang yengjake haiduna aina chingda thabak subagi leiringaida chingi taw mana hidak ama laison sonduna takpirakpani madugido aina yumbugi anabaduda laibuk yenglubada hojik aikhoigi yumbudo naba phadana masa maudo phadana koichat chatlaba aduda yumbudu harang wankidana aigi phawbot kun pirani hayeng hekta lawba lawna hairabani ne is nungaida moi mapa
ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯗꯅ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯖꯔꯨꯔꯣ ꯍꯥꯏꯗꯅ ꯄꯤꯕꯤꯔꯛꯂꯕꯅꯤꯀꯣ꯫ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯀꯣ ꯅꯨꯄꯤ꯫ ꯏꯆꯥꯅꯤꯗꯨ ꯀꯧꯔꯣ, ꯃꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯍꯪꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯧ ꯍꯥꯞꯄꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯕ ꯈꯔꯗꯨꯅ ꯏꯆꯥꯅꯤꯒꯤ ꯑꯄꯥꯝꯕ ꯃꯍꯩ ꯇꯝꯍꯟꯕ ꯉꯝꯂꯗꯕꯅꯤꯅꯦ꯫ ꯍꯣꯏ ꯃꯄꯥ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯅꯆꯜ ꯂꯝꯂꯩꯃꯗꯣ ꯄꯨꯔꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯝꯂꯩꯃꯅ ꯄꯥꯝꯖꯕ ꯊꯥꯡ ꯇꯥꯒꯤ ꯑꯍꯩꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯈꯥꯗ ꯊꯥꯡ ꯇꯝꯕ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯉꯧꯕꯨꯅ ꯄꯨꯡ ꯌꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯡ ꯌꯩꯕ ꯇꯝꯕ ꯊꯥꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯉꯧꯒ ꯂꯝꯂꯩꯃꯒꯗꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤ꯫ ꯑꯉꯧꯒ ꯂꯝꯂꯩꯃꯒꯅ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯈꯨꯟꯗꯥꯔꯒ ꯂꯩꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯂꯝ ꯄꯥꯝꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯁꯤ ꯑꯅꯥ ꯌꯥꯝ ꯀꯟꯅ ꯊꯣꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯂꯩꯕ ꯆꯠꯄ ꯐꯥꯎꯕ ꯐꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤꯅꯤꯀꯣ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯟ ꯑꯇꯥꯅꯤ ꯂꯩꯐꯝ ꯂꯩꯇꯗꯅ ꯆꯪꯖꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯔꯨꯔꯒ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯝꯗꯨꯅ ꯃꯨꯟꯅꯕ ꯂꯥꯂꯣꯡ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯁꯤꯅ ꯑꯍꯥꯟꯕꯗꯗꯤ ꯃꯑꯣꯡ ꯈꯔ ꯃꯥꯜꯍꯜꯂꯝꯂꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯤꯔꯕ ꯖꯥꯠꯂꯥ? ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯧꯒꯤ ꯂꯩꯉꯥꯛ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏ ꯃꯤꯆꯝꯁꯤꯡꯁꯤꯅ ꯑꯣꯏꯅ ꯈꯨꯜ ꯉꯥꯛꯇꯅ ꯏꯔꯝꯗꯝ ꯉꯥꯛꯇꯅ ꯁꯦꯟꯅꯔꯒ ꯂꯩꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯀꯅꯥꯒꯅꯣ ꯃꯣꯏ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯀꯅꯥꯒꯕꯨ ꯁꯥꯒꯗꯣꯏꯅꯣ? ꯏꯊꯟꯇꯅꯤ ꯁꯥꯔꯤꯕꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ? ꯑꯁꯨꯛ ꯊꯦꯡꯅꯕ ꯐꯥꯎꯕ? ꯂꯝꯂꯩꯃꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯌꯦ, ꯃꯥꯕꯨꯗꯤ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯤꯌꯦ꯫ ꯏꯔꯥꯡꯁꯤꯅ ꯑꯁꯨꯛ ꯀꯜꯂꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯔꯥꯏꯌꯧꯅ ꯆꯠꯈ꯭ꯔꯤꯕꯗꯨꯅꯦ? ꯂꯥꯛꯑꯣ ꯅꯨꯄꯤ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯉꯁꯤꯗꯣ ꯑꯌꯨꯛ ꯉꯟꯅ ꯃꯣꯏꯒꯤ ꯑꯣꯖꯥꯅ ꯄꯨꯡ ꯌꯩꯕꯒꯤ ꯕꯥꯔꯇꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯄꯨꯡꯗꯣ ꯌꯥꯜꯂꯒ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯍꯜꯂꯛꯄ ꯌꯥꯔꯦꯗꯅ꯫ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯊꯟꯇ ꯂꯩꯍꯧꯔꯤꯕꯗꯨꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯅꯦꯍꯦ ꯅꯨꯄꯤ? ꯏꯆꯥ ꯂꯝꯂꯩꯃꯒꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅꯦ ꯃꯣꯏ ꯃꯄꯥ꯫ ꯃꯥꯕꯨ ꯐꯥꯕꯤꯅꯕ ꯍꯥꯠꯄꯤꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯇꯦꯅꯦ꯫ ꯃꯈꯨꯠꯇ ꯊꯥꯡꯂ ꯆꯩꯔ ꯑꯃ ꯍꯦꯛ ꯄꯥꯏꯈꯤꯕꯗ ꯃꯃꯥꯡꯗꯅꯦ ꯌꯦꯛꯅꯕ ꯆꯥꯝꯃ ꯂꯩꯔꯕꯁꯨ ꯀꯤꯒꯗꯧꯕ ꯏꯆꯥ ꯂꯝꯂꯩꯃ ꯅꯠꯇꯦ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯏꯕꯨꯡꯉꯣꯒꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤꯔꯣ? ꯑꯗꯨꯅ ꯐꯔꯅꯤ꯫ ꯀꯥꯏꯗꯅꯣ ꯀꯔꯤꯅꯣ ꯂꯥꯎꯕ ꯑꯃ ꯇꯥꯔꯤꯁꯤꯅ? ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤꯅꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯥꯟꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯄꯥ꯫ ꯂꯥꯟꯃꯤꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯎꯔꯤꯕ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯑꯇꯥꯕꯁꯨ ꯑꯗꯨꯝ ꯇꯥꯔꯣ꯫ ꯀꯔꯤ ꯈꯣꯜꯂꯥꯎꯅꯤꯒꯦ ꯁꯤꯗꯤ? ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ? ꯑꯃꯨꯛꯇ ꯇꯥꯍꯧꯁꯤ ꯀꯔꯤ ꯄꯥꯎꯖꯦꯜꯅꯣ ꯍꯥꯏꯕꯗꯣ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤꯕꯁꯤꯕꯨ ꯊꯤꯡꯅꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯑꯃꯃꯝꯗꯒꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯃꯃꯝ ꯊꯣꯛꯂꯛꯇꯨꯅ ꯂꯥꯟ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯏꯅꯤꯡꯊꯧꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯕ ꯏꯃꯨꯡ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯅꯁꯨ ꯏꯅꯤꯡꯊꯧꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯅ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯑꯇꯥꯕꯁꯤꯡꯁꯨ ꯇꯥꯍꯧꯔꯣ, ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥ ꯊꯣꯛꯀꯅꯤ? ꯊꯣꯛꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯗꯅ ꯑꯆꯧꯕ ꯐꯝ ꯇꯥꯟꯅꯗꯨꯅ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯊꯥꯖꯕꯤꯗꯗꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯦ ꯁꯣꯏꯗꯅ ꯃꯨꯠꯈ꯭ꯔꯅꯤꯅꯦ ꯃꯣꯏ ꯃꯄꯥ꯫ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯥ ꯑꯩ ꯂꯩꯔꯤꯃꯤꯅ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯅꯁꯤ ꯆꯠꯄ ꯇꯥꯕꯅꯤ꯫ ꯅꯪꯗꯤ ꯏꯆꯥ ꯑꯅꯤꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯌꯨꯝꯗ ꯂꯩꯔꯝꯕ ꯇꯥꯔꯦꯗꯅ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯌꯨꯝꯗ ꯍꯜꯂꯒ ꯈꯟꯅꯔꯁꯤ ꯃꯣꯏ ꯃꯄꯥ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯈꯤꯁꯤ꯫ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯌꯨꯝꯁꯦ ꯅꯠꯇ꯭ꯔꯣ? ꯃꯣꯏꯒꯤ ꯑꯣꯖꯥꯒꯤ ꯌꯨꯝ ꯍꯥꯏꯕꯗꯨꯕꯣ? ꯃꯥꯅꯦ ꯃꯣꯏ ꯃꯄꯥ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯅꯗꯤ
ꯃꯈꯣꯏꯗꯒꯤꯗꯤ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯂꯝꯗꯕꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤꯔꯝꯃꯤ꯫ ꯂꯝꯂꯩꯃꯅ "ꯏꯃꯥ, ꯕꯥꯕꯥ, ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ꯫ ꯏꯕꯨꯡꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯌꯦ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯝꯃꯔꯣꯏꯕ"꯫ ꯃꯃꯥꯅ "ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯐꯥ ꯐꯥꯗꯨꯅ ꯇꯝꯊꯤꯅ ꯍꯦꯛ ꯍꯥꯠꯇꯣꯛꯂꯝꯕꯁꯤꯗ ꯏꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯤꯅꯦ"꯫ "ꯏꯃꯥ, ꯄꯥꯈꯠꯀꯅꯨꯋꯣ꯫ ꯏꯕꯨꯡꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯈꯔ ꯍꯥꯟꯅ ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯕꯥꯕꯥ, ꯂꯥꯛꯑꯣ"꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯅꯕꯨꯡꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯨꯃ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ꯫ "ꯄꯥꯎ ꯄꯤꯔꯛꯄꯗꯣ ꯅꯥꯇꯩ ꯆꯥꯗꯕꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤꯕ ꯄꯥꯕ꯫ ꯍꯥꯟꯅꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯗꯤ ꯄꯥꯕ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯒ ꯉꯥꯏꯔꯁꯤ"꯫ ꯃꯃꯥꯅ "ꯍꯣꯏ ꯍꯣꯏ, ꯃꯣꯏ ꯃꯄꯥ, ꯂꯥꯛꯑꯣ, ꯏꯆꯥ ꯂꯝꯂꯩꯃꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ"꯫ "ꯏꯕꯨꯡ, ꯅꯪ ꯀꯩꯁꯨ ꯇꯧꯔꯝꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯊꯦꯝꯗꯨꯅ ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯔꯝꯈꯤꯒꯦꯀꯣ꯫ ꯑꯗꯨꯒ ꯅꯆꯟ ꯂꯝꯂꯩꯃꯅ ꯏꯕꯨꯡꯕꯨ ꯊꯤꯕ ꯂꯥꯛꯂꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯦꯡꯅꯕ ꯌꯦꯛꯅꯕꯁꯤꯡꯁꯨ ꯃꯈꯣꯏꯁꯤꯡꯁꯨ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯗꯕꯅꯤ꯫ ꯂꯥꯛꯑꯣꯅꯦ ꯏꯃꯥꯒꯤ ꯂꯝꯂꯩꯃ, ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤꯅꯦ"꯫ "ꯂꯥꯛꯑꯦ ꯏꯃꯥ"꯫ "ꯅꯕꯨꯡꯒꯤ ꯆꯥꯛꯇꯤ ꯑꯗꯨꯝ ꯈꯥꯛꯄꯤꯕ ꯅꯠꯇ꯭ꯔꯣ"꯫ "ꯈꯥꯛꯑꯦ ꯄꯥꯕ"꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯆꯥꯛ ꯄꯤꯖꯗꯨꯅ ꯐꯃꯨꯡꯗ ꯊꯦꯝꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯝꯂꯩꯃ ꯃꯤꯇꯩꯒꯤ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯈ꯭ꯋꯥꯡꯗꯅ ꯊꯥꯡꯁꯥꯡ, ꯇꯨꯡꯗꯅ ꯇꯥ ꯄꯨꯗꯨꯅ ꯃꯕꯨꯡ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯑꯏꯕ ꯆꯦꯅꯥ ꯑꯃꯁꯨ ꯊꯅꯝꯗꯨꯅ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯄꯥꯅ ꯂꯂꯩꯃꯒꯤ ꯑꯏꯕ ꯆꯦꯅꯥꯗꯨ ꯊꯦꯡꯅꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯄꯥꯃꯤꯟꯅꯔꯝꯃꯤ꯫ "ꯏꯆꯥ ꯂꯝꯂꯩꯃ, ꯅꯪꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯈꯟꯗꯨꯅ ꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯃꯥꯒ ꯅꯄꯥꯒꯅ ꯍꯥꯏꯔꯕꯗꯤ ꯌꯥꯔꯛꯂꯣꯏ ꯈꯪꯂꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯦꯝꯂꯝꯗꯨꯅ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯠꯂꯕ ꯑꯣꯏꯔꯦꯀꯣ ꯏꯃꯥꯒꯤ ꯂꯝꯂꯩꯃ"꯫ "ꯏꯄꯥꯒꯤ ꯊꯧꯅꯥ ꯐꯕꯤ ꯏꯆꯥ ꯂꯝꯂꯩꯃ, ꯅꯪꯅ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯕꯨꯡ ꯑꯗꯨꯕꯨꯁꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ"꯫ "ꯅꯨꯄꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯝꯂꯩꯃꯁꯦ ꯊꯧꯅꯥ ꯐꯕꯤ, ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯤ, ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯖꯕꯤ ꯏꯆꯥꯅꯤꯅꯦ꯫ ꯏꯆꯥ ꯂꯝꯂꯩꯃꯅ ꯃꯕꯨꯡꯕꯨꯁꯨ ꯊꯤꯗꯨꯅ ꯄꯨꯔꯛꯀꯅꯤ꯫ ꯌꯦꯛꯅꯕ ꯀꯌꯥꯁꯨ ꯍꯥꯠꯂꯝꯒꯗꯧꯔꯤꯕꯅꯤꯅꯦꯍꯦ"꯫ "ꯑꯩ ꯀꯞꯄꯔꯣꯏ ꯃꯣꯏ ꯃꯄꯥ꯫ ꯏꯆꯥ ꯑꯅꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯊꯧꯅꯥ ꯐꯅ ꯃꯃꯥ ꯑꯩꯅ ꯂꯩꯒꯅꯤ꯫ ꯏꯆꯥ ꯑꯅꯤꯅ ꯍꯜꯂꯛꯄꯗꯣ ꯑꯩ ꯉꯥꯏꯒꯅꯤ ꯃꯣꯏ ꯃꯄꯥ"꯫ "ꯑꯗꯨꯅꯤꯗꯅ ꯊꯧꯅꯥ ꯐꯕꯤ ꯃꯆꯥꯒꯤ ꯃꯃꯥ ꯍꯥꯏꯕꯗꯨꯗꯤ"꯫ ꯁꯣꯝꯗꯅ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯂꯝꯂꯩꯃꯅ ꯃꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯁꯨꯝ ꯂꯤꯔꯛꯄꯗ ꯃꯕꯨꯡꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯃꯒ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯗꯨꯅ ꯆꯤꯡꯌꯥ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯆꯩꯗꯨꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯛꯅꯕ ꯃꯤꯗꯨꯅ "ꯅꯣꯏ ꯑꯍꯨꯝꯕꯨ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯒ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦꯅꯦ? ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯏ ꯃꯩꯇꯩꯒꯤ ꯄꯨꯡꯁꯦ ꯇꯥꯡ ꯍꯥꯏꯗꯅ ꯌꯩꯔꯝꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯀꯔꯤ ꯀꯥꯏꯕꯒꯦ? ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗꯦꯅꯦ꯫ ꯅꯣꯏ ꯃꯩꯇꯩꯒ ꯅꯨꯡꯁꯤꯅꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯒꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯅꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯅꯣꯏꯒꯤ ꯊꯣꯛꯎ ꯍꯥꯏꯔꯤꯈꯩ ꯊꯣꯛꯄ ꯉꯝꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯂꯧꯕ ꯄꯥꯝꯃꯤꯅꯦ"꯫ ꯃꯩꯇꯩ ꯑꯃꯅ "ꯅꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯕꯗꯤ ꯅꯣꯏꯒꯤ ꯅꯔꯩꯕꯥꯛꯇ ꯍꯜꯂꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯧꯔꯣꯗꯅ꯫ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯁꯤꯗ ꯂꯩꯅꯤꯡꯂꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯒꯗꯕꯅꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯅ ꯊꯣꯛꯎ ꯍꯥꯏꯔꯤꯈꯩ ꯐꯅ ꯀꯟꯅ ꯇꯛꯂꯕꯁꯨ ꯅꯥꯜꯂꯕꯁꯨ ꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯅꯠꯇꯅ ꯏꯌꯥ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯦꯅꯦ꯫ ꯃꯁꯤ ꯍꯥꯟꯅ ꯊꯥꯡꯁꯤꯅ ꯃꯉꯛꯁꯤꯅ ꯂꯦꯜꯂꯒ ꯍꯥꯠꯂꯒꯦ"꯫ ꯑꯃꯅ "ꯉꯥꯏꯈꯣ, ꯑꯩ ꯑꯣꯏꯅ ꯍꯥꯠꯀꯦ, ꯑꯅꯤꯁꯤ ꯅꯪ ꯍꯥꯠꯂꯣ"꯫ ꯃꯩꯇꯩ ꯑꯃꯅ
ꯃꯤꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯥꯠꯄ꯭ꯔꯣ? ꯅꯣꯏꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯅꯤꯅꯦ, ꯁꯥꯅꯤ, ꯅꯣꯏꯗꯤ ꯁꯥꯅꯤ. ꯃꯁꯤ ꯀꯤꯔꯦꯅꯦ. ꯃꯁꯤꯗꯤ ꯀꯤꯃꯟꯗꯅ ꯃꯔꯣꯜꯒ ꯊꯣꯛꯈꯤꯗ꯭ꯔꯦꯅꯦ. ꯑꯃꯅ ꯑꯃꯨꯛ ꯊꯥꯡꯁꯤ ꯊꯧꯗ꯭ꯔꯦꯅꯦ. ꯃꯥꯒꯤ ꯃꯉꯛꯁꯤ ꯇꯠꯂꯨ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯦ. ꯌꯥꯔꯦ, ꯇꯠꯇ꯭ꯔꯕꯁꯨ ꯁꯤꯔꯗꯤ ꯌꯥꯔꯦ. ꯃꯣꯏ ꯑꯅꯤꯁꯦ ꯑꯩ ꯑꯃꯨꯛ ꯍꯥꯠꯀꯦꯀꯣ. ꯑꯣꯏ, ꯅꯪꯗꯤ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯂꯝꯂꯩꯃꯒꯤ ꯃꯕꯨꯡꯗꯨꯅ ꯉꯁꯤ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯐꯅ ꯇꯝꯊꯤꯅ ꯍꯥꯠꯂꯕꯁꯨ ꯍꯌꯦꯡꯗꯤ ꯅꯣꯏꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕꯣꯏꯌꯨꯀꯣ. ꯏꯕꯨꯡꯒꯤ ꯏꯆꯜ ꯂꯝꯂꯩꯃ, ꯅꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯂꯛꯎꯀꯣ. ꯋꯥ ꯉꯥꯡꯂꯛꯏꯅꯦ, ꯑꯗꯨꯁꯨ ꯊꯧꯅꯥ ꯌꯥꯝ ꯂꯩꯅ. ꯃꯤ ꯎꯁꯤꯠꯇꯅ. ꯃꯣꯏ ꯃꯩꯇꯩꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯐꯩꯌꯦꯅꯦ. ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯑꯗꯨꯃꯛ ꯃꯉꯛꯁꯤ ꯍꯥꯏꯒꯠꯂꯤꯅꯦ. ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯉꯛꯇꯨ ꯂꯦꯜꯂꯒꯦꯀꯣ. ꯑꯗꯨꯒꯅꯦ, ꯅꯆꯟꯅꯨꯄꯤꯗꯨꯗꯤ ꯃꯇꯝ ꯈꯔ ꯂꯦꯟꯅꯔꯒ ꯍꯥꯠꯀꯦꯀꯣ. ꯏꯌꯥ, ꯑꯩꯒꯤ ꯃꯥꯏꯗꯒ ꯇꯤꯟ ꯁꯤꯠꯆꯤꯜꯂꯛꯏꯅꯦ. ꯑꯗꯨꯗꯤ ꯅꯪ ꯊꯕꯥꯛꯁꯤ ꯇꯥꯅ ꯐꯥꯎꯔꯦ. ꯑꯇꯩꯗꯨꯅ ꯀꯥꯏꯗꯒꯤ ꯇꯥꯅ ꯂꯪꯉꯛꯏꯁꯦ? ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯦ ꯃꯊꯕꯥꯛ ꯐꯥꯎꯗꯈ꯭ꯔꯦꯅꯦ. ꯅꯣꯏ ꯂꯣꯏꯅ ꯆꯦꯜꯍꯧꯔꯣꯍꯦ, ꯅꯊ꯭ꯋꯥꯏꯁꯤꯡꯗꯣ ꯍꯤꯡꯅꯅꯕ. ꯑꯩꯒꯤ ꯏꯆꯜ ꯂꯥꯛꯂꯦ, ꯃꯕꯨꯡ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ. ꯌꯦꯛꯅꯕꯁꯤꯡꯗꯨꯅ ꯏꯌꯥ, ꯅꯨꯄꯤꯅꯤꯅ ꯁꯤꯗꯤ. ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯄ ꯍꯧꯔꯦꯅꯦ. ꯍꯣꯏ, ꯅꯣꯏꯕꯨ ꯅꯨꯄꯤꯁꯤ ꯃꯇꯪꯁꯤ ꯃꯁꯤ ꯐꯥꯕ ꯉꯝꯗ꯭ꯔꯕꯣ? ꯏꯇꯥꯎ, ꯅꯣꯏ ꯆꯦꯟꯈ꯭ꯔꯣ. ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯂꯥꯛꯑꯣ. ꯑꯗꯨꯗ ꯋꯥꯊꯤ ꯇꯧꯕꯩ ꯃꯍꯨꯠꯇ. ꯃꯕꯨꯡꯗꯨꯅ ꯂꯝꯂꯩꯃ, ꯃꯇꯨꯡꯗ ꯌꯦꯡꯉꯨꯍꯦ. ꯃꯉꯛꯁꯤꯡꯗꯣ ꯇꯠꯅꯗꯕ ꯀꯧ. ꯏꯕꯨꯡ ꯄꯦꯟꯅ ꯌꯦꯡꯒꯦ. ꯃꯩꯇꯩ ꯑꯃꯗꯨꯅ, ꯃꯔꯨꯞ, ꯑꯁꯤꯔꯣ ꯅꯪꯅ ꯍꯦꯛ ꯍꯥꯏꯕ ꯅꯆꯟꯅꯨꯄꯤ ꯂꯝꯂꯩꯃ ꯀꯧꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ? ꯊꯥꯡ ꯇꯥꯗ ꯃꯥꯒꯤ ꯑꯣꯖꯥꯗꯒꯤ ꯍꯦꯟꯅ ꯍꯩꯕ, ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯁꯥꯎꯋꯦ ꯍꯥꯏꯕꯗꯣ? ꯃꯥꯅꯦ ꯃꯔꯨꯞ. ꯌꯦꯡꯉꯨ, ꯌꯦꯛꯅꯕꯁꯤꯡꯁꯦ ꯑꯩꯒꯤ ꯏꯆꯟꯅ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯠꯂꯤꯕꯅꯣ. ꯄꯦꯜꯂꯤ, ꯏꯕꯨꯡ ꯄꯦꯜꯂꯤ. ꯏꯕꯨꯡ ꯂꯩꯔꯤꯕ꯭ꯔꯣ ꯌꯦꯛꯅꯕ ꯑꯇꯩꯁꯨ? ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯁꯟ. ꯂꯥꯛꯑꯣ, ꯅꯕꯨꯡ ꯑꯅꯤꯒꯤ ꯈꯣꯡꯒꯨꯠ ꯄꯨꯜꯂꯤꯕꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎ ꯂꯥꯛꯑꯣ. ꯑꯣ ꯏꯕꯨꯡ, ꯑꯣ, ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯃꯗꯤ ꯅꯆꯜꯂꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯀꯣ. ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ. ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯊꯧꯅꯥ ꯐꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯔꯨꯞꯅꯤꯅꯦ, ꯏꯆꯜ ꯂꯝꯂꯩꯃ. ꯏꯕꯨꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯦ ꯏꯕꯨꯡ ꯑꯅꯤꯅ ꯃꯌꯨꯝꯗ ꯁꯤꯟꯅꯕꯤꯔꯝꯃꯨꯀꯣ. ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯂꯩꯔꯣꯜ ꯆꯟꯕꯤꯌꯨꯀꯣ. ꯅꯆꯜꯗꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯆꯤꯡꯗꯨꯝ ꯑꯣꯏꯅ ꯄꯩꯗꯨꯅ ꯃꯣꯏꯒꯤ ꯑꯁꯤꯕꯁꯤꯒꯤ ꯃꯊꯛꯇꯨꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯁꯦ ꯌꯨꯡꯂꯝꯈꯤꯒꯦ. ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯍꯜꯂꯝꯈꯤꯒꯦꯀꯣ ꯏꯕꯨꯡ. ꯏꯕꯨꯡꯒꯤ ꯂꯝꯂꯩꯃ, ꯆꯠꯂꯣ ꯏꯕꯨꯡ. ꯏꯃꯥꯒ ꯄꯥꯕꯒꯅ ꯏꯕꯨꯡ ꯉꯥꯏꯍꯧꯔꯕꯅꯦ. ꯅꯆꯜꯂꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯏꯕꯨꯡ ꯑꯅꯤꯅ ꯅꯆꯜꯂꯩꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ. ꯊꯧꯅꯥ ꯐꯕꯤꯅꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯤꯕꯤꯌꯨꯀꯣ. ꯑꯁꯨꯝꯅ ꯂꯝꯂꯩꯃ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯕꯨꯡꯒ ꯃꯃꯥꯟꯅꯕ ꯑꯃꯗꯨꯒꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯃꯐꯝ ꯈꯔꯗ ꯌꯦꯛꯅꯕꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯍꯧꯔꯦ. ꯌꯦꯛꯅꯕꯅ ꯂꯧꯁꯤꯟꯈꯤꯕ ꯃꯐꯝ ꯈꯔ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯕ ꯍꯧꯔꯦ. ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯂꯝꯂꯩꯃꯒꯤ ꯃꯤꯡꯂꯦꯟꯁꯨ ꯂꯩꯕꯥꯛꯇ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯅ ꯂꯝꯂꯩꯃꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯗ ꯃꯩ ꯊꯥꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯝꯃꯤ. ꯌꯦꯛꯅꯕꯁꯤꯡꯗꯤ ꯂꯝꯂꯩꯃꯗ ꯃꯩ ꯍꯧꯅ ꯁꯥꯎꯅꯈ꯭ꯔꯦ. ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧꯅ, ꯑꯁꯣꯝꯗꯅ ꯀꯔꯤ ꯃꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕ꯭ꯔꯥ, ꯃꯤꯍꯥꯠꯕꯥꯏ ꯍꯥꯏꯕ꯭ꯔꯥ, ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯤꯗꯅ ꯂꯩꯅꯨꯡꯗ ꯉꯥꯄ꯭ꯔꯨꯝꯒꯨꯝꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯁꯤꯡꯗꯣ ꯊꯤꯗꯅ ꯍꯥꯠꯇꯅ ꯂꯩꯔꯦ. ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯝꯂꯩꯃ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯈꯛ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯤꯊꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯊꯤꯗꯅ ꯃꯉꯛ ꯀꯛꯄ. ꯃꯥꯅ ꯑꯗꯨꯝꯅ ꯁꯥꯟꯅꯔꯒ ꯂꯩꯔꯦ. ꯅꯠꯇꯦ, ꯁꯤꯗꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ?
ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯀꯔꯥꯏꯗ ꯆꯦꯟꯁꯤ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯑꯩ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯩꯇꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯇꯧꯁꯤꯟꯅꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒ ꯄꯣꯛꯃꯤꯟꯅꯕ ꯅꯌꯥꯝꯕꯁꯨ ꯅꯠꯇꯅ ꯏꯌꯥꯝꯕ ꯍꯥꯏꯔꯒ ꯀꯣꯟꯁꯤꯟꯅꯔꯒ ꯅꯌꯥꯝꯕꯗꯣ ꯇꯨꯡꯗꯒꯤ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯨꯡ ꯍꯟꯕꯁꯨ ꯉꯝꯗ ꯃꯥꯡ ꯆꯪꯕꯁꯨ ꯉꯝꯗꯗꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯏꯅꯤꯡꯊꯧ ꯃꯩꯇꯩ ꯅꯤꯡꯊꯧꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯤꯔꯣ ꯂꯥꯜꯂꯦꯗꯨꯗꯤ ꯃꯣꯏꯒꯤ ꯅꯤꯡꯊꯧꯗ ꯍꯥꯏꯗꯧꯕ ꯅꯠꯇꯦꯅꯦ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕꯗꯨꯒ ꯂꯝꯂꯩꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯗ ꯃꯈꯣꯏꯗ ꯍꯥꯏꯒꯗꯕꯅꯤꯅꯦ ꯃꯣꯏꯅꯁꯨ ꯌꯥꯗ꯭ꯔꯕꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯏꯃꯥꯁꯤꯡꯗ ꯍꯥꯏꯖꯕ ꯇꯥꯕꯅꯤꯅꯦ ꯂꯥꯛꯑꯣ ꯏꯅꯤꯡꯊꯧ ꯍꯥꯏꯖꯔꯨꯔꯁꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯤꯁꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯦꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯉꯛꯆꯥꯎ ꯊꯦꯛꯇꯅ ꯑꯐꯥꯎꯕꯁꯨ ꯁꯥꯔꯨꯔꯦꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯣꯏꯒ ꯂꯥꯟꯊꯦꯡꯅꯈꯤꯗꯣꯏꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤꯅꯦ ꯏꯅꯤꯡꯊꯧ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯤꯡ ꯃꯊꯛꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒ ꯃꯣꯏꯒꯤ ꯂꯝꯕꯤ ꯈꯪꯗꯅ ꯂꯥꯛꯄꯁꯤꯡꯗꯣ ꯂꯨꯝꯂꯒ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯆꯤꯡ ꯃꯊꯛꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯏꯅꯤ ꯆꯥꯕ ꯊꯛꯄꯁꯨ ꯐꯪꯗꯦ ꯃꯈꯥꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯊꯛꯄꯁꯨ ꯉꯝꯗꯦ ꯀꯥꯡꯁꯨ ꯌꯥꯝ ꯆꯤꯛꯏ ꯏꯔꯨꯖꯗꯕꯁꯨ ꯀꯨꯏꯔꯦ ꯅꯝꯊꯤꯔꯦ ꯍꯛꯆꯥꯡꯒꯁꯦ ꯈꯪꯗꯦꯗ ꯏꯅꯤꯡꯊꯧ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯍꯩ ꯒꯙꯥꯁꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯂꯥꯟꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯣꯏ ꯃꯩꯇꯩꯒꯤꯗꯤ ꯂꯥꯟ ꯑꯣꯏꯔꯕꯁꯨ ꯆꯥꯛ ꯆꯥꯅꯕ ꯀꯣꯏꯕ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯂꯥꯟꯗꯤ ꯌꯥꯎꯗꯕꯤ ꯃꯆꯤꯟꯗꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒ ꯂꯥꯟꯒꯤ ꯃꯤꯡꯗ ꯌꯨꯝꯗꯒꯤ ꯆꯦꯡ ꯆꯥꯛ ꯈꯣꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯄꯪꯕ ꯃꯤꯁꯤꯡ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯧꯍꯧꯗꯣꯏꯁꯦ ꯍꯩ ꯈꯪꯉꯕ ꯍꯣꯏ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡꯁꯦ ꯁꯤꯟꯕ ꯑꯃꯨꯛ ꯍꯧꯔꯁꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯐꯠꯇꯕ ꯀꯥꯡꯂꯨꯞ ꯃꯥꯟꯅꯗꯕꯁꯤꯡꯗꯨ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯁꯤꯟꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯂꯥꯂꯣꯡ ꯁꯤꯟꯗꯨꯅꯁꯨ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯧꯅꯥ ꯐꯔꯕꯁꯤꯡꯒ ꯂꯝꯂꯩꯃꯒꯅ ꯊꯤꯗꯨꯅ ꯍꯥꯠꯂꯝꯃꯤ ꯑꯀꯣꯟꯕꯗ ꯂꯝꯂꯩꯃꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯒ ꯃꯅꯥꯏ 10ꯃꯨꯛꯀ ꯊꯥꯡꯖꯤꯡꯁꯤꯡꯒꯤ ꯂꯣꯛꯅꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯑꯣ ꯃꯤꯒꯤ ꯂꯝ ꯌꯥꯝꯅ ꯄꯥꯝꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯔꯣꯜꯁꯨ ꯂꯩꯖꯗꯕ ꯐꯠꯇꯕꯒꯤ ꯃꯀꯣꯛ ꯅꯤꯡꯊꯧꯁꯤꯗꯤ ꯁꯤꯗ ꯂꯣꯠꯂꯤꯕ ꯑꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯃꯣꯏꯁꯤ ꯍꯥꯠꯂꯒ ꯂꯥꯟ ꯂꯣꯏꯔꯦ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯆꯨ 9ꯀꯤ ꯐꯤꯔꯥꯜꯁꯦ ꯌꯨꯡꯂꯝꯂꯒꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒꯦ ꯏꯌꯥ ꯍꯣꯏ ꯃꯥ ꯂꯥꯏꯅꯤ ꯅꯠꯇꯦ ꯚꯨꯠꯅꯤ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯂꯝꯂꯩꯃ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯃꯤ ꯌꯥꯝꯅ ꯍꯥꯠꯄꯗꯨꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧꯗꯨꯅ ꯆꯦꯜꯂꯕꯁꯨ ꯁꯤ ꯆꯦꯟꯗ꯭ꯔꯕꯁꯨ ꯁꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯈꯛꯁꯤꯕꯨ ꯍꯦꯛꯇ ꯍꯥꯠꯂꯒꯦꯗ ꯉꯝꯂꯕꯗꯤ ꯍꯥꯠꯂꯣ ꯃꯤꯅꯥꯏ ꯃꯆꯥ ꯂꯨꯈꯥꯛ ꯆꯥꯕ ꯅꯤꯡꯊꯧ ꯌꯥ ꯅꯉꯛꯇꯨ ꯀꯛꯂꯒꯦ ꯂꯥꯟꯃꯤ 10ꯃꯨꯛꯇꯨꯅ ꯆꯦꯜꯂꯨꯍꯦ ꯏꯅꯤꯡꯊꯧꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯦ ꯂꯝꯂꯩꯃꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯈꯔꯗꯨꯁꯨ ꯇꯥꯟꯅꯗꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯆꯨ 9ꯀꯤ ꯐꯤꯔꯥꯜꯗꯨ ꯌꯨꯡꯗꯨꯅ ꯃꯩꯇꯩ ꯏꯃꯥꯅ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ ꯂꯝꯂꯩꯃꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯕꯨꯡꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ